Thorang nang ai ba Thamoi gi pokhong Piram lo nang na Nena tanava Khamban jage Lena jage Thamoi masu Nena tanava Aibu fazilo neng Aibu khamjilo neng Ngauraga chattora maleng Nanga ting na rubadai Aibu fazilo neng Aibu khamjilo neng Ngauraga chattora maleng Nanga ting na rubadai Yabiro Yaibiro nang na Yabiro Fangjagi na famday nung sibado Yabiro Yaibiro nang na Yabiro Fangjagi na famday nung sibado Waraktaba lamhelaba thamoi seigi senabiro nang nang matam hendringai wawalau na re minangang na re nangon hangau jabase fanghallo nang na aigi pambasu soiba yadraba panthung ni aigi nangbu fangjaraga Benjage thamoy aibu fazilo neng Aibu khamjilo neng Ngauraga chattora malay Nanga ting na rubadai Yabiro Yaibiro nang na Yabiro Fangjagi na famday nung sibado Yabiro Yaibiro nang na Yabiro Fangjagi na famday nung Hanningi nakta asum Kok jage nangi thorang base Haining basuka yani na famda Tabi uthawai nang na Nang se oi thok la dui ni ne Ai gi thawai oi na Nung si malle nung si re Among Otuna thambirano lakna virano pidadi piro bathamoido aibu fadilo neng aibu khamdilo neng ngauraga chattora maleng